Manipur girang asida lanjena rakhiba miyoi lising hufurom na hauzik fawo relief camp sing da changjafam loduna wana lelingai cherak asida India sen bathungna marifu suba Independence Day gi thauram achu om gi firal chingkhatuna thauram pangthokli haina Delhi Maitai Coordinating Committee Dmcc na condemn Tourakli ngarang Dmcc na thadorakhiba cherol amada ngarang pangthokhiba Independence Day gi thauram pangthokna ki ba aduda relief camp sing the lady balanjena rakhiba singna makuta amuba firal paiduna amuba fizet chetuna wakat khongjang sangsin ke khongjang asi independence asigi mayokta nate khongjang asi central lenga kamadi Manipur lenga talanjena rakhiba singi awaba asi yengbiraga makoi gi mayumda hanjenna ba thaurang pakhat piu haina phongdokhibani lanjena rakhiba singna changsiliba khongjang asi makoi bu mateng pangbiu makoi gi dignity hanjil hanbiu makoi gi mayumda changhanbiu amadi makoi da su India gi fundamental rights ki chaktung phanghanbiu haibani ngasi Manipur da oiriba fibam masi humanitarian crisis khaknate masi Indian Constitution na piba miyoibagi ngaklo oiriba fundamental rights ki systematic violation amani National Highway sing the free movement leitriba amadi relief camp sing the namsinduna right to life khongaw na riba si khangbiu haina takpani haina DMCC gi cherola sida lenga ki pungning chingsilakli